अहनबद यमन मरुइब पाव अमबदि थमजगे पाव असि पंदम पाउसेदगी अयाबा यावरगा लौखतजबनी लुइंगाइनी कुमई पंगथोखरे मणिपुरगी इरांगदा नागासिंगसु अचुंबा हाइबा किरोइदबनी अवांगबम निवाई स्टेट असदा थोकलिबे इरांग असि येंगदुना अदुमुक लैथोकपा यारोय नागासिंगनासु अचुंबा हाइबदा किरोइदबनी अखोय इसाना होटनादबा अतोपदा ताइनबना इरांग असिगी वरुइसिन पुरकपा ngamloi ai isana nungaitaba thabukte mingondasu tawruidabani Manipurda ing tappa hanjilakna bahotnabada ikhoi khudimak lawphom thokpa thodang lawminasi haina water resource minister awangbom niumaina phongdokre wafam asi United Naga Council gi lising makhada state level organizing committee na sinduna join tribal council ni yumbu oiduna Tamenglong district headquarter gi Apollo ground da pangthokiba luingaini gi thorom da saruk yaraduna minister na phongdokibani thorom adugi athoiba mitunglen gi waron piraduna minister awangbom niumaina hai mamang sahi gi horakpa saruk tagi state as da khundamina riba kanglup ani gi marak ta thorakpa irang na miyam pumbada awaba nungaitaba kaya mayok na hle adubo masi pumnamak misunderstanding leibadagi thorakpani haina khalli aingonda nungaitaba thabuktu di mingonda sukhak tawroidabani amana amada singnaba hotnabada khak ing tappa purukloi ing tappa hanjilakna balambi ama thidokpana chumgani tangdu leitaba leitrabadi nungaifam khangloi chawkhat khongthang leiroi mahakna makha taraduna state asda thokliba ira asida aikhoi yengduna adumuk leithokpa yaroi Nagasingsu thoraktuna achumba ngangbada kiroidabani aikhoi isana honabada center amadi lengak tatainetuna leibana irang asigi waruisin purakpa ngamloi Manipurgi oiriba phibam asida center nasu adumuk yengduna leirabadi madusu makhoigi fail oiba leadership ni haiba yai haiki loinana Naga peace solution gi damakta sangsilakiba asi sahi kungomdoi kungumari sure adubu matam yaithoktuna adumuk thamlakli chairak asida Nagasing gi marakta thodok wathok kaya thoklakpagi mami tarakli santi pamliba Nagasing na peace solution asi oithoknaba punna hotnaba changi maran thithaduna leirabadi hiram amatata solution purakpa ngamloi lingzen manadrabadi mitokna khudungsaba adum lawkini maram asina Manipur ing tappa puraknaba ikhoi kudemak lawphom thokpa thodang lawminasi haina su minister awang niumaina makata na phongdoki thorom aduda lok sabha gi MP lerho ferjo MLA ram muiba MLA Dikho MLA Jangheng Lumpan Mai MLA Laiseu Kaising MLA Kumsau yauna tongan tongan bamyesu saruk yaki aduga mathangi updatesna Indo Myanmar sambal khabagi warip handoknaba mizo loop singna center da Taksinba Leptri Myanmar ngamkhai sambal khaba amadi free movement regime FMR lawthoknaba gi damakta India laingak na lawki warip adu amuk hanna khanna binaba Mizoram NGO Coordination Committee na Union Home Minister Amit Shah da memorandum piduna taksin kre Central Young Mizo Association amadi Mizo Jerlaw Pawn yauna maru oiba civil society organization sing amadi mahiroi loop singi apun body ama oiriba NGO sing memorandum aduda center na Indo Myanmar ngamkhai sambal khana ba amadi FMR lawthokna ba lawkiba warip adu yaning da phongdokla duna hairiba warip adu amuk hanna khanna binaba taksin ki memorandum aduna makha taraduna UN Declaration on the Rights of Indigenous Peoples 2007 na piriba kanglot matung ina center laingak na international border da tokhai ta halaba yelhong mi singi hak adu chapsa na phangana bai UND RIP gi article 36 ki makhada mapung phana thabuk paikhatlagani haibigi thajaba thamli adu center na FMR lawthokna warep lawrakpa amadi India amasung yumthang nariba leibak Myanmar ani da leiriba na chatnabi manaba nakal ani make phurup ani gi miyam gi marakta hena afa mari sagatpa amadi nungsi chanana leiriba ase kaihandana thamnaba hotnabagi mahutta center na ngomkoi sambal khana warep lawrakpa asina ikoida pendaba amadi angakpa phawal le hairi center gi asiga warep asina Myanmar da leiriba chin miyam gi chatnabi nat amata oiriba mizo singi marakta leiriba achetpa mari loinana amata oina nungsi chanana leiminariba sa sauna akaiba pirakpa yai haiba wafam tamki aduga mathangi update asana kuki militant sing na satharakpa landada BSF personnel amma yauna khulngakpa ani sokle Kaksing district ki Sugnu da Surachanpur district ki lalon phai amadi dongyang da ki kuki militant sing na bom yauna phaba makal gi nongmai kaya sejen aduna leptana landarakpa digi ngarang namdang mitai volunteer ama sokraba matung asi su BSF ki jawan ama sokapan nangkre presna phangba pauda ngarang ayukta gi hauna kuki militant sing na central force state force amadi khulngakpa sing na kal ani gi marakta nongmai kap na ba hojik su leptri haukiba hing da su Sugnu area da kuki militant sing na laloi phairom dagi bom amadi nungmai kaya kap tharakpa dagi mitai gi yum kai khara amang ata thokre ngasi ayuk Sugnu higher secondary school da sama contract turk suba BSF battalion di koigi mathau toduna leiba jawan ama kuki militant sing na kablakpa nongmai na yet thangba puksep tapan badagi Sugnu gi sub district hospital da laikan nakre hojik su makata na mekai ani gi marakta leptana kut thokna ri hairi amarom da kuki militant sing na tampak ki tongan mafam sing da leiba mitai gi kul sing da bom yauna aphaba makal gi khutlai sing season aduna tatana landarak Leptri ngase angan bada Imphal East ki Pukhaw Santipur da su kuki militant sing na bom yauna aphaba makal gi khutlai season aduna landarak pada mitai khulngak pa ma sokle soklaba miyoi adudi ningombam
angang tungba elai surakes apokpa NG ito pukhau khabam awang lekai degini pawasina makha taraduna ngasi pung mangaram taba matamda kuki militants singna pukhau santi tamna bom amadi nongmai kapsin duna landaba hurki thaudok adu tara keski yet thangba makhongda nongmai maruna panbadagi soki soklaba miyo esi hauzik north AOC da ras majesty da layeng sathari adubu thoina khudong thiningai oidre hari marak asida ngasi ngan badagi kuki militants singna satharpa landa thingna pa mitai khulngak pa singna sunongmai round kap khre adubu nakal ani gi marakta chauna khut thokna badi leptri hairi